कालेन थादा मणिपुर की मियाम न खंगनजबा हक्सेल की चना कांगलोन यारिबा मखै इसिंग मरांग कायना थपियु खौरांग इफाव फाउद्रबसु चथोको मतमदा थकनबा इसिंग लोइनरगा चटपियु ओरल रिहाइड्रेशन सॉल्यूशन ORS नत्रगा युमदा सेंबा चंप्रा मही नत्रगा हई मही सिजनबियु मतम की मना मसिंग उहै वाहै चाबियु यारिबा मखै अकोंबा फिरोल लंगजम की ओइबा मचु अवाब सिजनबियु साटिन नत्रगा तुपीना चिंगबा सिजनबियु नुंगशारा थोको मतमदा खुंगुप नत्रगा चप्पल लोइनबियु नुमिदांगी मतमदा थोंगनाव हांगदोकपिदुना युमबु इंगथानबियु नुंगशा का हेन साबा मतमदा युमदगी मपान थोकपिगनु नुंगशा मरक्ता का हेन अवाबा थबक सुबिगनु यू चा कॉफी सॉफ्ट ड्रिंक न चिंगबा अमदी चीनी की सरुक का हेन यावबा मही थकपिरोइदबनी कोइना थोंगदोकलगा थंबा चिंजाक चाबिरोइदबनी खामदुना थंबा गारीदा पिकलिबा अंगांग अमदी युमदा योकपा जीबसिंग थंबिरोइदबनी नुंगशादा कुइना लैबा नत्रगा थबक शुबा मी अमा वानथरक्लबदी अइंबा मफम नत्रगा उरुमदा पुशिनबिदुना हुमाय हुंबिबा अमदी इसिंग अइंबना नानथोकपिदुना इंथहनबिगनी ज्ञान मांगद्रबदी इसिंग नत्रगा ORS नत्रगा अफंबा हैरागी मही पिथकपिगदबनी हंजिन हंजिन ज्ञान मांगलबदी मनाक नकपा अना लायंग संगदा अथु मतमदा पुखटपिगदबनी पाउजेंजरिबा नेशनल प्रोग्राम ऑन क्लाइमेट चेंज एंड ह्यूमन हेल्थ नेशनल हेल्थ मिशन अमदी डायरेक्टरेट ऑफ हेल्थ सर्विसेज गवर्नमेंट ऑफ मणिपुर Good afternoon, Elite TV की टेस्ट ऑफ कार्टून की महाव में ताबिरसु हमतरा मुक्चरे मरो नगसी इम्फाल फुंग पाल से सिंह की कार्टून सिंगदा कार्टून निसिना करी हाइनिंग लिबा करी फोंगदोंग लिबा करी वकल खलंग लिबा है दुमियाम द सदोंग थमजगे आन द लोकचगे संगाई एक्सप्रेस की ओंथोक पनी दासना संगाई एक्सप्रेस की ओंथोक पनी व्यू अहल ने खक देव कर्म चलरगा वारी छाना बने अदमसिना हाइरे अहल मसिना अफाउबा मैजिशियन अमना मैजिक तवु मतमदा येंग लिबा बाबोक मयाम दुना ngakna magician adubu thagali adubu magician adugi kadar mayam dudi khangba ngamde am chumo phom ne akoi magic tore mayam sing si akoi furit kadi khutak taka hongba dagi se lai dagi se kano akoi gi khunu go olan ba gai si loino potu lai ri ba ngaktani ekta semba ya ponte adagi chai dagi lin da ongan no to chu doi jana khoi sidai da am thuba masagi haiba adum mayam thoi kani furit kaje color ama dagi color na change do loina turaga le ba ngaktani mad puras setting is same bakanda mana tak mu khulam pai da salam mu thada ba salam to kana fre no hong ma chu hong ba to se dum ba lei bani aduna akona di ngak na yeng ba mi ga se maya tham ba ga horai na ga le la ga khar ga matop ani ga singthok pa tat ta ba du ko samjan na ka da ga mu hing ba chu ma ka chu kak pa ya pon te aduna ma ya hai sing ba du ni adu da ni haji dai se dum ba hai se ba me je chanam tong le ga praja mayam se khang du ba manipur gi le ba situation ji da pusalak pa adum ba cartoon ne da ma sinai ne adu di ta da huji Manipur to the room see Karamana sing the Kangdrena just magic among a chapman of a pony hygiene. I don't tune the lotion be about about to G, Jahi Mahena, Hoi, Sang the Hungre, Garang, Sreda, Cookie Town Homes in the Union Territory bigger than in a high gray, BJP MLA, Paulina Hokum, the Sam of the Narendra Modi, the Churachan, put the lack of the kind of poor Ivan and me. I could try the Togadi, Facebook, Toiro, Modo, Wahia Mahar with that Tank ko khalaga phaba punba NSA panba mayam a koi thengnagre ana sai da tong badi chingda sulo le haiba tamda sulo le ba chap maraba lo ma le haiba du utpa pamba du ni chingna lo ma tamdana lo ma madu du di praja singna pam de ana sai da kari no Venesin kai lege hanagi chief minister se ado makoi sementa biswa unaba chalu haiba unai unadi have confused lei sengdora pusulai te khabaram dar unadi hai atopam dana unai hai adu guwahati the best of new channel amana koi unagi dre hai adu to pausiam no unai am hai sai da don confused lei mana potsi lei riba situation ko ne pana do se da koi Manipur lei balenga sida mukhara hong bola kadara laoidra kahabi me am hangna ba dagi animated suspension ki kari ki lei me am se praja sing ji gyan men ta do punsi mere lamde hinge ngarang amu imai bel me am na koi tapa ka su reli chale kuki da su pe ba yaroi kuki be se bilam koi gi yetum maton da pakwa lam phun ma chelo pe ba yaroi phum le dra
लाकदे पोसी कई नो है यामना सममनबा दगी उपाय लेतना जम्मू एंड कश्मीर टाइप तौरकदोरिब्रा मणिपुर से यूनियन टेरिटोरी अहम थोकदोरिब्रा है तो आंतोर फुम क्या अमा लाए अदुना स्वाइसिदा प्रजा सिंची अहम खंगदबा सुबम नहम खंगदबगी अचौबा अवाब ओइबदुना तौरियो मयाम सिबु करिनो अचुंबजी कइनो खंगद्रेना प्रजा सिंदा फावबा इहुल्लु याम फजना मसिदा कार्टून सिदा पुथोरकपनी हाइदना आई थमजगे मथंगदा लेरिसिना खोय सना लेबाकी लोइरेदना हाइबदनी लोइरेदना सिदा खोय पुलिस ने इमाई बेल कई कातरो वारी सानरे अदा मोइन हाइरे बंकर थुगाइरगा इमाई बेल सिनारे बंकर थुगाइरगा खुलाई मयाम फारिदु नखोय उदबरा तादबरा अना हाइबनी अदा सगी सिदी होगी पुलिस ना हाइबनी बंकर थुगाइरगा खुलाई मयाम फारिदु नखोय उदबरा तादबरा ने इमाम मेरा पाइबी सिंगदा हाइबदनी पुलिस ना अदा इमाम मेरा पाइबी सिना हारकपनी याद्रेना हुंदोल मंगाक्ता फारगाना अजी पुथोय मयाम होगी सूरगा कापगुंबा अदगी अखोगी पटलबा कोलिंग गारबगुंबा अदुम मंगाक्तनी अदुदि फाजा फाजा थॉमसन अरे कार्बाइन अदगी AK-56 AK-47 पाइदुदि अमता कोई फाबा थेंगदि अदुदिरा सिफाइदुना हाइबनि इमाइ बिल्सिंगदा बंका थुगाइरगा खुलाई मयाम फारिदु नखोय उद्रबो हा ताद्रबो ना हाइबना इमा माइने पाइबनि कोगी याद्रेना हुंदोल मंगाक्ते फारगाना मख्वांग मेलगा साउना हाइबनि औना हजि ममांगदुदनि ममांगदसु कोई हाइगदुनि अखोगी पैरामिलिट्री फोर्स कांगबुदसु काना देखो खुलाई फाइ फाइ हाइरगा सुंबा यादबा दगी को फाइ काबा म्याम पुथोगा मीडिया द उत्पदो काना दे अदुना खना फजब फाना होनसी गा हाइबा हाइना वफम लेबदि अदनी साइ पुलिस डिपार्टमेंट बंकर थुगाइरे अदु तौरे कदांग बंदगी फारे अदु तौरे काइ ngasi म्याम यावरि म्याम दो अना मीना यादेना हुंदु म्याम दो फारगाना हाइबो वफम दो थमनी या फजबा सिजु वानथोक लेबा कार्टूनीना आई थमजगे पतंग लेसिना कोई पोंगना फमगी बालोहे हाइबदुनी बालोहे सिदा कोई अहन मैम सोरपान फमग वरी सान लेबगी सेंदुनेदा गाड़ी मैम मपादगी मपन मप थौजलपने अदेदा अहल मन हाइबनी लालेब सिंगसी लान ngakपगिदी ओइरोय मखोइरोंगी लान पांगब लाकपो ओइनेना अजे अखोइना प्रजासिने पेंदब लेबदुनी हजी अखोइ जगाजदगी कापथोरपा मोइगा अखोइ बंकर लेमिनबा बंकर साबा यौमिनबा मैम अखोइ फुटेज मैम उग्रे अदगी अमरमदा कुकी की अदुम बालालोबगी केम थुगाइबदा अखोइ आसाम राइफल दा सप्लाई तब पोट मैम यौरखिबा मैम लेग्रे सिदि अखोइ खंगदरा वफमनि अदुना हजिकसी लामी मैम थाजले अदो सरकार ने देमो हाइरि चे थुलई हजि थाजले मैम सिंगदो नौना थाजलक नते ममांग लेरंबा इलेक्शन मरुना वेस्ट बंगाल की करीगी लेरिबा तोपा इलेक्शन मैम चलुबदुगी nga उसेलुब सिंगदो अमु हलकपनि हाइदना असि चेगा थोक्तना होम डिपार्टमेंट थोक्तना हाइरि अदो प्रशासनदा इपेन पेन दबा चिंगदा चिंगदबगी मरोन नम लेबदुनी मोगी ममान मक्तदनी कोतगी फौ कोटखिबा ओक फारगा पुरो चखिबा सन पुरगा चखिबा सन कापगा हातलिबा मैम उदुना खोइ प्रजासिन पेलकदबने अदुने जंगे मैम से लान ngakपगिदि मादे असोंगी मखोरंगी लान पांगबा लाकपो ओइनी हाइदना अना सुमा मफम जि लेबने अदगी सोशल मीडिया दा कइदा पांगनाबदुम लेनी मसेन मबाइनी अदुनी अदानी काइना मैम से फागी तौनबा मैम लेबा अदुना सिचुएशन से कमाई तौगदगे सियम लुबा सिचुएशन नम ओइरी मणिपुर सी दाइ लेबा पोरमदि ओइरोय लीडर सेलगा फगदरिब्रा यूनियन टेरिटोरी हम लाकदरिब्रा करी तौगदरिबनो हाइबसी खोइ यामना चममनबा तराई बम ओइदबा अदुमा पोनी अदुना साइसिदा रिमोट कंट्रोल सानबा चाबी पाइरगा सानबा म यारिब्रा याउदब्रा इसे अचौहांग मोइरी अदु कुइना अदुम थंबे यारोय मैबु फिना कुपगा थंबे यारोय तुम थोलकनी मतमदुदा अदुददी अदु कांदुददी खोइ प्रजासिंगी पेंदबसिन हेलक्तना जून 18 दगी हेना तमथीबा म थोलकद्रा हाइबसिगी मिपाइबा पोक्तबसु नते अदु मैमना मिकुपना हमसिंग लेनरिबसिनी अनसि याम फजबा अदु मवान थोकलेबा कार्टूनेने थमजगे मथंगदा लैसिना खोइ होइलन पाउगी अस लोइरे हाइबदुने सेदा खो मैम से धरना तौबनी कई नो है कांदा जिसे मु लौ सिमु मतम जौरे अद मैम सी हार गी सु मुलानी मतम जाना हार फंगन बियु हादना प्रोटेस्ट तौबनी अद अमसे वा ngang मसिदा अदु शरु नोंग तहन बियु अना नोंग सु तादरे जून जुलाई की हजिक जून जुलाई से कोई रेनी सीजन नि ममांग दी लेरक पादुना कोई क्लाइमेटिक चेंज के होंग बुलाइबा मैम से कोई मतम अमदा चिंग द थाब उमरोक से तम द थाब द होरम दमनी हजि पाक्तन पुतोपे यारे अतोप लमदा सेम थाबग से कोई मणिपुर पाले हौगलग पांदना बिजनेस होना चलाइबे यारे अदुना स्वाइसदा होंगबा मैम लाकोदुनी मतमदा कोइना नहा अंगांग ओइरिंग दा हाइ ताय अदुना चिंगदगी उमरोक चाराग पुरपजे तमदा था मतमदा को हिंगबा ngamde अदेसि पाक्तक फजना कोई मरमदा कोई ग्रीन हाउस का सेमगा फजना पुथोपा यावनरे चारा योनबदगी दा हिंगबा यावनरे मैम अदुनी
ꯁ꯭ꯋꯥꯏꯗ ꯔꯦꯀꯣꯔꯠꯁꯤꯗꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯂꯧꯎ ꯁꯤꯡꯎ ꯄꯟꯊꯥ ꯌꯧꯔꯕꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯃꯇꯝ ꯆꯥꯅ ꯍꯥꯔ ꯐꯪꯍꯟꯕꯤꯗꯨꯅ ꯍꯥꯔꯒꯤ ꯍꯥꯛꯇꯛꯇ ꯏꯝꯐꯥꯜ ꯏꯁꯇ ꯊꯥꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤ ꯑꯃ ꯁꯤꯈꯤꯕꯒꯤ ꯂꯩꯔꯕꯅꯤ ꯂꯧꯕ ꯆꯠꯄꯗ ꯋꯥꯟꯊꯔꯛꯇꯅ ꯃꯌꯥꯝ ꯀ꯭ꯌꯨ ꯂꯦꯞꯄꯗ ꯁꯨꯝꯕ ꯐꯤꯕꯝꯁꯨ ꯂꯩꯕꯅꯤ ꯑꯗꯨꯅ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯡ ꯇꯥꯍꯟꯕꯤꯌꯣꯅ ꯐꯝꯃꯣꯗꯅ ꯍꯥꯏꯕꯅꯤ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯕ ꯅꯣꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯥꯍꯟꯕ ꯉꯝꯄꯣꯟꯇꯦ ꯑꯗꯨꯅ ꯂꯧꯃꯤꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯁꯤꯒꯤ ꯂꯧꯎ ꯁꯤꯡꯎ ꯃꯇꯝ ꯌꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯅ ꯄꯤꯕ ꯑꯗꯨꯕꯨ ꯑꯆꯧꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯕ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯅꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯁꯣꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔ ꯆꯠꯄꯅꯦ ꯑꯩꯈꯣꯏꯒꯤ ꯈꯕꯔ ꯑꯩꯈꯣꯏ ꯆꯦ ꯑꯃ ꯄꯥꯔꯒ ꯑꯗ ꯑꯃꯁꯤꯅ ꯍꯥꯏ ꯃꯥꯏ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯗ ꯍꯣꯡꯂꯤꯁꯤ ꯁꯤꯐꯥꯏ ꯃꯉꯥꯏꯔꯦꯅ ꯉꯁꯥꯏ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯈꯤꯕꯗꯣ ꯃꯃꯥꯡꯒꯤ ꯀꯥꯔꯇꯨꯟꯗꯁꯨ ꯌꯥꯎꯈꯤꯗꯅꯀꯣ ꯃꯌꯥꯝ ꯆꯪꯁꯤꯜꯂꯛꯏꯁꯦ ꯂꯥꯟ ꯄꯥꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯉꯥꯛꯄꯗꯤ ꯂꯥꯛꯄ ꯑꯣꯏꯔꯝꯃꯔꯣꯏ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯍꯥꯏꯗꯅ ꯑꯗꯩ ꯁꯥꯏꯅ ꯃꯅꯤꯄꯨꯔꯗ ꯍꯣꯡꯂꯤꯁꯤ ꯁꯤꯐꯥꯏ ꯃꯉꯥꯏꯔꯦꯅ ꯑꯗ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯦꯍꯔꯨ ꯇꯨꯄꯤ ꯎꯞꯄꯕ ꯀꯨꯔꯇꯥ ꯄꯥꯏꯖꯃꯥ ꯁꯦꯠꯂꯗꯤ ꯑꯗꯨꯝ ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯅ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯗ ꯄꯣꯠꯀꯤ ꯃꯃꯜ ꯍꯣꯡꯍꯟꯕ ꯉꯝꯗ꯭ꯔꯁꯨ ꯃꯗꯨ ꯐꯥꯎꯕꯗꯤ ꯉꯝꯂꯤꯕꯁꯤ ꯐꯩꯌꯦꯅ ꯄꯣꯠꯀꯤ ꯃꯃꯜ ꯌꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯗꯨꯅꯆꯤꯡꯗꯤ ꯑꯂꯨ ꯀꯤꯂꯣꯗ ꯀꯌꯥꯝ ꯌꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯃ ꯕꯤꯍꯥꯔꯗ ꯂꯨꯄꯥ 35 ꯄꯤꯔꯁꯨ ꯁꯤꯗ 95 ꯌꯧꯔꯦ ꯇꯤꯜꯍꯧꯁꯨ ꯂꯨꯄꯥ 95 ꯌꯧꯁꯤꯜꯂꯛꯑꯕꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯤ ꯍꯦꯟꯒꯠꯂꯛꯄ ꯂꯨꯄꯥ 10ꯒꯤ ꯚꯦꯂꯨ ꯂꯩꯇꯦ ꯃꯄꯥꯟ ꯂꯝꯗꯗꯤ ꯂꯨꯄꯥ ꯑꯃꯒꯤ ꯚꯦꯂꯨ ꯂꯩ ꯑꯆꯣꯏꯕꯗ ꯂꯨꯄꯥ ꯑꯃ ꯑꯗꯒꯤ ꯃꯈꯥꯏ ꯐꯥꯎꯗ ꯍꯜꯂꯤ ꯃꯄꯥꯟ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯂꯨꯄꯥ 10ꯒꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯌꯥꯔꯦ ꯀꯩꯅꯣ ꯁꯦꯡꯒꯝꯂ ꯀꯩꯅꯣ ꯑꯃ ꯍꯥꯞꯆꯜꯂꯣ ꯃꯩꯈꯦꯠꯂ ꯀꯩꯅꯣꯅ ꯑꯗꯣ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯋꯥꯠꯄ ꯃꯇꯝꯗ ꯄꯩꯁꯥ ꯌꯥꯎꯗꯗꯅ ꯃꯩꯈꯦꯠꯇꯨꯒ ꯁꯦꯡꯒꯝꯗꯨꯒ ꯄꯤꯔꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯨ ꯂꯧꯒꯦꯗꯤ ꯌꯥꯗꯕ ꯑꯗꯨꯝ ꯐꯤꯕꯝꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯣꯡꯉꯤꯁꯦ ꯁꯤꯐꯥꯏ ꯃꯉꯥꯏꯔꯦꯅ ꯍꯥꯏꯕꯅꯤ ꯑꯗ ꯃꯥꯅ ꯈꯨꯝꯃꯛꯑꯦ ꯄꯣꯠꯀꯤ ꯃꯃꯜ ꯍꯣꯡꯍꯟꯕ ꯉꯝꯗ꯭ꯔꯁꯨ ꯃꯗꯨ ꯐꯥꯎꯕꯗꯤ ꯉꯝꯃꯤꯗꯣ ꯐꯩꯌꯦꯅ ꯅꯣꯛꯅꯤꯡꯕ ꯄꯣꯠꯅꯤ ꯌꯥꯝꯅ ꯐꯖꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯃꯁꯤ ꯀꯨꯞꯅ ꯈꯟꯖꯤꯜꯂꯒꯗꯤ ꯌꯥꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛꯀ ꯀꯣꯟꯅꯅ ꯃꯤꯁꯦ ꯐꯥꯕꯅꯦ ꯑꯗꯣ ꯁꯤꯐꯥꯏꯁꯤꯅ ꯃꯥꯒꯤ ꯕꯣꯁꯇꯨꯗ ꯐꯣꯟ ꯇꯧꯔꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦꯗ ꯁꯥꯔ ꯗ꯭ꯔꯛ ꯐꯥꯔꯦ ꯃꯄꯨꯗꯤ ꯐꯥꯔꯣꯏꯗꯕ꯭ꯔꯥ ꯑꯣꯚꯔ ꯑꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯃꯃꯥꯡꯗ ꯂꯨꯄꯥ ꯀ꯭ꯔꯣꯔꯒꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯛ ꯐꯥꯔꯀꯥꯟꯗ ꯗ꯭ꯔꯛꯇꯨ ꯃꯗꯨꯒꯤ ꯅꯠꯇꯦ ꯗ꯭ꯔꯥꯏꯚꯔꯗꯨꯒꯤꯅꯦꯅ ꯗ꯭ꯔꯥꯏꯚꯔꯗꯨ ꯐꯖꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯂꯣꯗꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯈꯤꯇꯪ ꯂꯨꯞ ꯍꯣꯜ ꯑꯃ ꯂꯩꯈꯤꯕꯗ ꯆꯥꯔꯖꯁꯦ ꯊꯥꯡꯒꯠꯄꯗ ꯁꯦꯃꯤꯀꯣꯂꯣꯟ ꯀꯣꯃꯥ ꯈꯤꯇꯪ ꯍꯦꯛ ꯆꯤꯊꯕꯗ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗꯣꯏꯅꯤ ꯑꯣꯄꯣꯅꯦꯟ ꯁꯥꯏꯠꯇꯨꯅ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯑꯆꯨꯝ ꯃꯔꯥꯟ ꯇꯧꯅ ꯑꯩꯈꯣꯏ ꯃꯃꯤꯠꯇꯨ ꯈꯨꯝꯃꯒ ꯂꯩꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯁꯦꯔ ꯐꯂꯥ ꯄꯥꯏꯔꯒ ꯑꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯇꯧꯕꯗ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯍꯩꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 4 ꯐꯥꯔꯒ ꯊꯝꯖꯤꯟꯈ꯭ꯔꯒ ꯈꯔ ꯂꯩꯔꯒ ꯃꯣꯏꯗꯥ ꯑꯣꯜꯂꯝꯕ ꯌꯥꯝ ꯑꯍꯩꯕ ꯃꯅꯤꯄꯨꯔꯁꯤ ꯊꯣꯛꯎ ꯌꯥꯕ ꯑꯗꯨꯝꯕ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯁꯤꯡꯁꯤ ꯂꯣꯏꯅꯃꯛ CBI ꯃꯌꯥꯛ ꯆꯝꯃꯤꯒ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯁꯤꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯁꯥꯔ ꯗ꯭ꯔꯛ ꯐꯥꯔꯦ ꯃꯄꯨꯗꯤ ꯐꯥꯔꯣꯏꯗꯕ꯭ꯔꯥ ꯑꯣꯚꯔ ꯑꯅ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝ ꯎꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯤꯡ ꯄꯤꯟ ꯐꯥꯕ ꯉꯝꯗꯦ ꯑꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯗ꯭ꯔꯛꯀꯤ ꯏꯁꯨ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯛ ꯄꯣꯄꯤ ꯊꯥꯕ ꯌꯥꯍꯟꯗꯕ ꯖꯪꯒꯜ ꯀꯣꯛꯊꯣꯛꯇꯅꯕ ꯍꯥꯏꯕ ꯖꯪꯒꯜꯗ ꯑꯦꯟꯀꯣꯔꯁ ꯇꯧꯁꯤꯜꯂꯛꯇꯅꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯅ ꯇꯧꯔꯨꯕꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯏꯁꯤꯅꯤ ꯀꯔꯣꯔꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯝꯕ ꯃꯌꯥꯝ ꯑꯃ ꯁꯤꯔꯛꯄ ꯑꯗꯨꯗꯤ ꯁꯤꯕ ꯅꯥꯕ ꯀꯤꯔꯛꯇꯗꯅ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯏꯁꯤꯅꯤ ꯃꯌꯥꯝꯅ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯉꯨꯕ ꯋꯥꯔꯣꯟ ꯗ꯭ꯔꯛ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯅꯤꯁꯥ ꯆꯥꯕꯁꯤꯡ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯌꯦꯡꯉꯀꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯧꯁꯤꯟꯈꯤꯕ ꯈꯣꯡꯊꯥꯡꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯆꯧꯕ ꯗ꯭ꯔꯛ ꯀꯥꯔꯇꯦꯜ ꯂꯣꯔꯗ ꯃꯌꯥꯝꯗꯗꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯛꯄꯅꯤ나 ꯑꯋꯥꯕ ꯑꯣꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯅ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯊꯤꯡꯈꯤꯕꯗꯒꯤ ꯑꯁꯣꯝ ꯃꯤꯖꯣꯔꯥꯝꯗ ꯀꯣꯏꯔꯦ ꯆꯠꯈꯤꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔꯒꯤ ꯗ꯭ꯔꯛꯅꯦ ꯍꯧꯖꯤꯛ ꯃꯤꯖꯣꯔꯥꯝꯗ ꯐꯥꯔꯤ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯉꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯑꯦꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯂꯣ ꯃꯌꯥꯝꯁꯤꯡꯅ ꯎ ꯑꯆꯧꯕ ꯌꯥꯟꯕ ꯌꯥꯗꯦ ꯍꯥꯏ ꯎ ꯑꯆꯧꯕ ꯃꯌꯥꯝꯁꯤꯡꯗꯣ ꯐꯤꯔꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯛꯄ ꯅꯠꯇꯦ ꯁꯛꯇꯤꯃꯥꯟꯗ ꯄꯨꯔ ꯂꯥꯛꯏꯖꯥꯅꯤ ꯆꯦ ꯆꯥꯡ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯆꯦꯛ ꯇꯧꯗꯦ ꯀꯛꯊꯠꯂꯒ ꯄꯨꯔꯛꯀꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯅꯤ ꯃꯗꯨꯅ ꯏꯝꯐꯥꯜ ꯌꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯛ ꯆꯥꯎꯕ ꯀꯣꯟꯕ ꯊꯨꯡꯗꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯣꯟꯕ ꯊꯨꯡꯗꯕ ꯃꯌꯥꯝꯗꯨ ꯌꯥꯟꯊꯠꯂꯀꯥꯟꯗꯨꯗꯗꯤ ꯄꯩꯁꯥꯗꯣ ꯆꯥꯎꯅ ꯇꯥꯜꯂꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯐꯤꯔꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯛꯄ ꯌꯥꯕ ꯄꯣꯠꯁꯨ ꯅꯠꯇꯦ ꯁꯛꯇꯤꯃꯥꯟ ꯑꯆꯧꯕꯗ 4, 5, 10 ꯆꯪꯒ ꯆꯤꯡꯉꯒ ꯄꯨꯔ ꯂꯥꯛꯏꯅꯤ ꯑꯗꯨ ꯂꯝꯕꯤ ꯐꯥꯎꯔ ꯆꯠꯇꯣꯏꯅꯤ ꯄꯥꯏꯔꯒ ꯅꯣꯡꯊꯛꯇ ꯆꯠꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯀꯔꯤꯝ ꯐꯥꯕ ꯄꯨꯟꯕ ꯀꯔꯤꯝ ꯂꯩ ꯄꯣꯟꯇꯦ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯕ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯅꯕ ꯇꯧꯔꯛꯄꯗꯨꯅ ꯉꯁꯤꯁꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯂꯩꯔꯛꯄꯗꯨꯅꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯕꯗꯨꯅꯤ ꯍꯧꯖꯤꯛ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯃꯤꯀꯞ ꯊꯣꯛꯑꯕꯅꯤ ꯀꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 10 ꯀꯨꯟꯃꯨꯛ ꯆꯣꯟꯊꯔꯀꯥꯟꯗꯤ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝꯁꯤ ꯆꯪꯁꯤꯜꯂꯛꯇ ꯂꯣꯏꯅ ꯑꯣꯀꯨꯄꯥꯏ ꯇꯧꯁꯟꯗꯅ ꯑꯗꯨꯝ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯑꯩꯈꯣꯏ ꯃꯨꯠꯈꯤꯕꯁꯨ ꯌꯥꯏ ꯀꯥꯏꯅꯒ ꯃꯌꯥꯝ ꯍꯥꯏꯔꯝꯃꯤꯁꯤꯅ ꯃꯇꯝ ꯆꯥꯅ ꯃꯤꯀꯞ ꯊꯣꯛꯗꯅ ꯍꯣꯏ ꯁꯤꯕ ꯅꯥꯕ ꯈꯔ ꯌꯥꯎꯔꯁꯨ
ꯃꯤꯀꯞ ꯊꯣꯛꯑꯕꯅꯤ ꯀ ꯍꯥꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯁꯨ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯌꯥꯅ ꯌꯥꯅꯕ ꯆꯠꯄꯗꯣ ꯑꯗꯨꯅ ꯉꯁꯥꯏ ꯍꯥꯏꯗꯨꯅꯤ ꯁꯥꯔ ꯗ꯭ꯔꯒ ꯐꯥꯔꯦ ꯃꯄꯨꯗꯤ ꯐꯥꯔꯣꯏꯗꯕ꯭ꯔꯥꯅ ꯌꯥꯝꯅ ꯂꯨꯕ ꯁꯤꯗꯩꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯦ ꯃꯤ ꯑꯃ ꯐꯥꯔꯨꯅꯤ ꯁꯣꯝꯅꯥꯀꯟꯗ ꯃꯤꯅꯤꯁꯇꯔꯅ ꯐꯣꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯤꯅꯤ ꯈꯔ ꯊꯥꯗꯣꯛꯀꯣ ꯈꯔ ꯌꯦꯡꯈꯣꯅ ꯑꯗꯨꯅ ꯇꯛꯁꯤ ꯁꯣꯜꯂꯒ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏ ꯎꯅꯕꯗ ꯐꯣꯡꯗꯣꯛꯄ ꯂꯩ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤꯈꯛ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯑꯗ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯃꯃꯧꯒ ꯃꯆꯥꯅꯨꯄꯥꯒ ꯈꯠꯅꯕꯗꯣ ꯑꯗꯨꯗ ꯑꯃꯗꯨꯅ ꯍꯪꯕ ꯀꯩ ꯍꯥꯏꯒꯦꯗ ꯀꯔꯤꯒꯤ ꯈꯠꯅꯔꯤꯕ ꯅꯆꯥꯒ ꯅꯃꯧꯒ ꯑꯅ ꯑꯃꯁꯤꯅ ꯈꯨꯝꯃꯦ ꯈꯪꯗꯦ ꯏꯪꯂꯤꯁꯇ ꯈꯠꯅꯕꯅꯤ ꯏꯪꯂꯤꯁꯇꯗꯤ ꯑꯩꯈꯣꯏꯗꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯥꯎꯔꯛꯑꯗꯤ ꯃꯤꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯈꯤꯇꯪ ꯁꯥꯎꯔꯛꯑꯗꯤ ꯑꯩꯈꯣꯏ ꯏꯪꯂꯤꯁꯇꯤ ꯑꯗꯨꯝ ꯐꯖꯅ ꯊꯣꯛꯑꯦ ꯑꯗꯒꯤ ꯈꯔ ꯄꯦꯛ ꯄꯥꯏꯔꯗꯤ ꯑꯗꯨꯝ ꯏꯪꯂꯤꯁ ꯊꯣꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣই ꯁꯥꯎꯕꯁꯤꯗꯗꯤ ꯍꯦꯛꯇ ꯑꯗꯨꯝ ꯏꯪꯂꯤꯁꯁꯤꯒ ꯊꯣꯛꯂꯛꯄꯅꯤ ꯃꯊꯪ ꯃꯊꯪ ꯑꯗꯩꯗ ꯃꯇꯩ ꯃꯅꯥꯎ ꯈꯠꯅꯩꯁꯤ ꯀꯔꯤ ꯈꯠꯅꯩꯅꯣ ꯅꯪ ꯅꯆꯥꯒ ꯅꯃꯧꯒꯁꯤꯅ ꯍꯪꯕꯗ ꯈꯪꯗꯦ ꯏꯪꯂꯤꯁꯇ ꯈꯠꯅꯕꯅꯦꯅ ꯃꯥꯅ ꯚꯥꯞ ꯇꯥꯗ꯭ꯔꯕꯗꯣ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯅ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯄ ꯏꯖꯨꯀꯦꯁꯟꯒꯤ ꯃꯉꯥꯜ ꯐꯪꯗꯕ ꯃꯤ ꯂꯩꯔꯛꯇ꯭ꯔꯦ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯣꯔꯣꯠ ꯁꯔꯥ ꯇꯝꯗꯅ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯃꯉꯥ ꯁꯨꯕꯅ ꯇꯝꯕ ꯃꯉꯥ ꯁꯨꯕꯒ ꯇꯝꯕꯒ ꯑꯗꯨꯝ ꯉꯟꯅ ꯆꯍꯤ 18 ꯇꯔꯥꯅꯤꯄꯥꯟꯗ ꯌꯨꯝ ꯄꯥꯟꯅꯕ ꯑꯗꯨꯅ ꯃꯆꯥ ꯇꯔꯥ ꯄꯣꯛꯄ 12 ꯄꯣꯛꯄ ꯃꯌꯥꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯅ ꯑꯃꯨꯛ ꯐꯦꯃꯤꯂꯤ ꯄ꯭ꯂꯥꯅꯤꯡꯅꯦꯗꯅ ꯃꯆꯥ ꯑꯣꯏꯍꯟꯗꯕ ꯌꯥꯗꯦꯅ ꯑꯅꯤꯗ ꯑꯃꯨꯛ ꯍꯟꯊꯔꯛꯄ ꯑꯃꯈꯛꯇꯪ ꯄꯣꯛꯑꯒ ꯇꯣꯛꯄꯁꯨ ꯌꯥꯎꯕ ꯄꯣꯛꯄꯁꯨ ꯌꯥꯗꯕ ꯑꯗꯒꯤ CS ꯇꯧꯕꯒꯤ ꯑꯗꯨꯅ ꯁꯤꯖꯦꯔꯤꯌꯟ ꯇꯧꯕꯒꯤ ꯄꯣꯠ ꯂꯥꯛꯄ ꯁꯤꯗ ꯌꯥꯔꯛꯇꯕ ꯊꯥꯏꯅ ꯃꯇꯝꯗꯅ ꯑꯩꯈꯣꯏ ꯆꯀ꯭ꯔꯤ ꯇꯛꯂꯛꯏꯕꯅꯤ ꯋꯥꯏ ꯇꯛꯂꯛꯏꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗꯨꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟ ꯑꯗꯨꯒ ꯋꯦꯗꯔ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯏꯕ ꯑꯞꯇꯔ 3-4 ꯗꯦꯀꯦꯠꯁꯀꯤ ꯃꯇꯨꯡꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯑꯅꯤꯁꯤ ꯌꯦꯡꯅꯔꯀꯥꯟꯗ ꯌꯥꯔꯛꯇꯕ ꯃꯌꯥꯝ ꯑꯗꯨꯝ ꯊꯣꯛꯄꯅꯤ ꯑꯗꯨꯅ ꯗꯥꯛꯇꯔꯁꯤꯡꯁꯨ ꯔꯤꯛꯁ ꯂꯧꯅꯗꯕꯅꯤꯅ CS ꯉꯥꯛꯇꯅꯤ ꯇꯧꯅꯩꯁꯤꯡꯁꯦ ꯅꯣꯔꯃꯦꯂꯤ ꯄꯣꯛꯄ ꯌꯥꯕꯁꯤꯡꯗꯨ CS ꯄꯣꯛꯑꯗꯤ 3ꯗꯒꯤ ꯍꯦꯟꯅ ꯃꯆꯥ ꯄꯣꯛꯄꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯑꯩꯈꯣꯏ ꯃꯤꯁꯤꯡꯒꯤ ꯄꯣꯄꯨꯂꯦꯁꯟꯅ ꯑꯥꯗꯒꯤ ꯍꯦꯟꯖꯜꯂꯛꯄ ꯑꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯌꯦꯡꯅꯕꯗ ꯅꯨꯄꯤꯅ ꯔꯦꯁꯤꯌꯣ ꯍꯦꯟꯕ ꯑꯗꯒꯤ ꯌꯨꯝ ꯄꯥꯟꯕ ꯐꯪꯗ꯭ꯔꯤꯕ ꯐꯪꯉꯔꯣꯏꯗꯕ ꯃꯌꯥꯝꯁꯨ ꯂꯩꯕ ꯆꯍꯤ 40ꯒꯤ ꯃꯊꯛꯇ ꯂꯩꯕ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯃꯌꯥꯝꯁꯨ ꯂꯩꯕꯅꯤꯅ ꯌꯥꯝ ꯂꯨꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯃꯤꯁꯤꯡꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤꯁꯨ ꯌꯦꯡꯕ ꯑꯗꯒꯤ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡ ꯐ꯭ꯌꯨꯆꯔꯒꯤ ꯑꯗꯨꯝꯕ ꯄꯤꯂꯔꯁꯤꯡꯁꯨ ꯁꯦꯝꯗꯕ ꯌꯥꯗꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯨꯅꯤ ꯑꯗꯥꯏꯗꯨꯗꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯛꯑꯕꯅꯤꯅ ꯃꯣꯏ ꯏꯪꯂꯤꯁꯇ ꯈꯟꯅꯕꯗꯨꯗ ꯃꯥꯅ ꯚꯥꯞ ꯇꯥꯗ꯭ꯔꯦꯅ ꯍꯥꯏꯕꯗꯨ ꯄꯣꯠꯇꯨꯅꯤ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯇ꯭ꯋꯤꯁꯇꯦꯠ ꯇꯤꯀꯜ ꯑꯅ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯈꯕꯔ ꯄꯥꯔꯦ ꯃꯇꯩ ꯃꯅꯥꯎꯅꯤ ꯑꯗ ꯃꯥꯏ ꯅꯨꯄꯤꯁꯨ ꯌꯦꯡꯉꯦ ꯑꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏ this crisis must be truly related with one vision, one religion, one language and one nation. ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯁꯤ ꯀꯔꯤꯒ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏ ꯀꯥꯟꯗ one vision ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕ one religion ꯑꯃ ꯑꯣꯏꯕ one language ꯑꯃꯈꯛꯇꯪ ꯑꯣꯏꯕ one nation ꯑꯃꯈꯛꯇꯪ ꯑꯣꯏꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯗꯧ ꯃꯥꯜꯂꯤ ꯍꯥꯏꯅ ꯌꯥꯝꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤ ꯊꯥꯡꯉꯒ ꯐꯣꯡꯗꯣꯛꯄ ꯌꯥꯝ ꯐꯖꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯟꯗꯤꯌꯥꯁꯤ ꯑꯩꯈꯣꯏ ꯃꯜꯇꯤ ꯏꯊꯅꯤꯛ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯄꯣꯠꯁꯤꯗ one language one nation ꯑꯗꯩ one religion ꯍꯥꯏꯁꯤ ꯀꯩꯁꯨ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯆꯠꯂꯨ ꯀꯥꯏꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯆꯠꯂꯨꯁꯨ ꯌꯥꯔꯣꯏ ꯑꯗꯨ ꯏꯁꯂꯥꯝ ꯆꯠꯂꯨ ꯍꯥꯏꯁꯨ ꯌꯥꯔꯣꯏꯗꯕ ꯑꯗꯨ ꯌꯥꯝ ꯂꯨꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯂꯩꯕ ꯌꯥꯕ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯝꯗꯝꯒꯤ ꯑꯗꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯁ꯭ꯇꯦꯠ ꯑꯃꯗ ꯃꯩ ꯍꯧ ꯆꯥꯛꯇꯅ ꯃꯤ 200ꯒꯤ ꯃꯊꯛꯇ ꯁꯤꯈ꯭ꯔꯕ ꯃꯤꯁꯤꯡ 70-80 ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯕꯗ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯋꯥ ꯉꯥꯡꯈꯤꯗꯕ ꯍꯥꯏꯁꯦ ꯋꯥꯔꯜ ꯒꯤꯅꯦꯁ ꯔꯦꯀꯣꯔꯗꯇ ꯑꯗꯨꯝ ꯆꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯂꯤꯗꯔ ꯅꯠꯇꯦ ꯃꯥꯅ ꯄꯥꯏꯗꯦꯅ ꯁꯦꯡꯗꯣꯛꯅꯩ ꯃꯅꯤꯄꯨꯔꯗ ꯄꯋꯥꯔ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯁꯨ ꯃꯅꯤꯄꯨꯔꯅ ꯔꯦꯀꯣꯔꯗ ꯑꯣꯏꯔꯦ ꯀꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯅꯔꯦ ꯄꯣꯠꯁꯤꯅꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯕ ꯃꯊꯧ ꯇꯥꯏ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯑꯗꯨꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯁꯥꯟꯅꯔꯒꯗꯤ ꯑꯩꯈꯣꯏ ꯕꯨꯠꯁꯦ ꯁꯥꯟꯅꯔꯝꯃꯒ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯕꯗ ꯕꯨꯠꯁꯦ ꯁꯥꯟꯅꯔꯝꯃꯒ ꯕꯨꯠꯁꯦ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯗꯤ ꯑꯗꯨꯅ ꯕꯨꯠ ꯁꯥꯟꯅꯔꯤ ꯃꯤꯗꯨꯗ ꯆꯥꯏ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯐꯤꯕꯝꯁꯨ ꯂꯥꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯨꯟꯅ ꯈꯟꯕ ꯃꯊꯧ ꯇꯥꯏ ꯃꯤꯀꯨꯞ ꯂꯥꯎꯁꯤꯡꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯃꯥꯅ ꯊꯝꯃꯛꯏꯕ ꯋꯥꯐꯝꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯄꯤꯅꯕꯤꯔꯁꯤ
Kalen Thada Manipur gi miyam na kangan jaba Haksel gi chana kanglon Yariba makai ising marang kaina thapiyu Kaurang ba ifaw fogdrabasu Chatoko matamda thaknaba ising loinaraga chatpiyu Oral Rehydration Solution ORS natraga yumda semba champra mahi natraga hai mahi chijinabiyu Matam gi mana masing uhai wahi chabiyu Yariba makai akomba firol langjam gi oiba machu awabu sijinabiyu Satin natraga tupina chingba sijinabiyu Nungshara thokwa matamda khungup natraga chapal loinabiyu Numidangi matamda thongnau hangdokpiduna yumbu ingthanbiyu Nungsha ka hena saba matamda yumdagi mapan thokpiganu Nungsha marakta ka hena awaba thabak subiganu Yu, cha, coffee, soft drink na chingba amadi chini gi saruk ka hena yawba mahi thakpiroidabani koina thongdoklaga thamba chinjak chabiroidabani khamduna thamba gari da pikliba angang amadi yumda yokpa jibasing thambiroidabani Nungsha da kuina leiba natraga thabak shuba mi ama wan tharaklabadi aingba mafam natraga urumda pushinbiduna humai humbiba amadi ising aingbana nanthokpiduna ingthanbigani Gyan mangdrabadi ising natraga ORS natraga afangba hairagi mahi pithakpigadabani hanjin gyan manglabadi manak nakpa analayeng sangda athu matamda pukhatpigadabani Paujen Jariba National Program on Climate Change and Human Health National Health Mission amadi Directorate of Health Services Government of Manipur